अहानबदा मरुओइबा पाउसिंग UPF na chatharakliba National Reconciliation Month 2026 ki saruk ama oina Manipur Valley ki district mangada chathagadaba two-wheelers rally ama Palace compound ki lamyanba shanglendagi lamthakre amadi Security Force na Senapati District ke Khabung Chingsang Parengda Chaurakna lam acre 12.9 muk tharamba poppy pambi sing yanthatuna manghankre ISCOM Manipuri News mit yang tabiri bapum namak puluk sana Shermin na tara moksa bagaloy na pungja sifaw bagi maru iba pausing sandok na pijari. Aikoy amuk hanna kuntak laroy si haiba team da mamang chahi ki December mapandagi hauduna United People's Front Manipur UPF na sinduna chatharakliba National Reconciliation Month 2026 ki thoram asiga mari lainana two-wheelers rally ama ngasi Palace compound gi lamyan badagi UPF ki hanagi President Khomdram Ratanna lamthakre hairiba Manipur Valley ki district mangada aikoi amok kuntak laroy si haiba team da chathagadawriba two-wheelers rally asiga mari lainana UPF ki President Nongthongbam Rupachandra na haikibada lamdam asida aikoi amok kuntak laroy si haiba team da National Reconciliation Month ki thoram asi North East ki tongan mamafum dasu UPF na pangthok luraba matungda Manipur da amuk halaktuna thoram asigi saruk amu oina lamdam asida laiminariba furuk khudingmak nungshi chana na lainaba amadi Manipur asibu kansi haibagi pandamda ngasi rally asi pangthokpani hainasu mahakna phongdokhi Amachumna National Reconciliation Month ki saruk amoina aikoina tongan bama pamsingda December ki tangma palagi akoi program se pangthok jara laksari hairiba program se North East ki Assam Shillong amasung Tripura da program se pangthok lor matungda Manipur da halaklaba ngasi bike rally gi duminini ki concert ama aikoina Manipur gi Valley ki district manga sida akoi coverage tawna hona jabani hairiba si concert se akoi amu hanna kuntak laroi si haiba pandam da akoi lamdam sida lemidariba community khudima nuji sana ni hingmina si akoi punna lamdam si akoi Maharaj Gambhir sing lawre thawdang ado akoi UPF su miyam punna akoi punmin rakanda Manipur se kan si haiba wakalon da akoi nasi program bike rally asi hudok segen sem sajari Narcotics, Drugs and Psychotropic Substance Act 1985 ki makhada state asigi chingi mafam sing da tharamba poppy pambi sing security force na yanthatuna manghanbagi thabak sing lepa leitana paikhalakli thajaba yaba paugi matung inna Senapati Forest Division Police CRPF NCB Personal amadi Village Volunteer singi combined team amana Senapati District ki Khabung Chingsang Parengda Chaurakna lam acre 12.9 mukta tharamba poppy pambi sing yanthatuna manghankre loinana mafam aduda saramba loktangshang amaso mai thaduna manghankhi hairi US ke Delta Force na Venezuela da landaduna laibak adugi President Nicolas Maduro amadi mahaki loinabi Celia Flores bu faduna pukhiba ase Manipur gi mahairoi singe apex body amu oiriba Manipuri Students Federation MSF na akan ba mawongda condemn tawrakli MSF Head Office ke Publicity Secretary Robert Naurem na khutyek piduna thadorak pachirol amana hai US ke thawong adu law asibu fongna khongauna ba amu oina lowi hiramasigi matangda United Nations na athuba matamda khuthizinduna wathok asi khannanaba chumgani amadi US ke asigumba military action asi malemgi hingbagi hakpo violate tawbaga loinana sovereign country amagi hak khongaunabani loinana US ke operation adu United Nations ke Security Council gi ayaba yaukhide amadi Venezuela gi ayabasu laukhide hairiba thawong ase UN chapter gi article 2 bu violate chathaba amani Russia China France Brazil Cuba amadi Mexico na chingba malemgi tongan balaibak singna US ke thawong asibu international law thugai bani haina akanba mawongda yaningdabasu phangdorakli amadi
US na faduna pukiba Venezuela ki President Nicolas Maduro amadi mahaki loinabi athuba matamda tekta kaidana thadora kadabani haina chirol asina makha tarakli. Manipur gi None district ta semgat sagat liba railway gi thabak sing ngasi North East Frontier gi official singna chattuna hakthengna yengsinkhre ngasi Railway Safety North East Frontier Circle Kolkata gi Commissioner Sumit Singhalna luchingba team amana None district ki Thingau train station da laktuna mafam aduda semgat sagat liba sing adubu yengsinkhibani team aduna hayeng tang taret faubagi mafam aduda laiduna awat apa sing yengsingani loinana anirak subu oina lakliba yengsing khongchut asida mafam asigi sagatliba station asi athubada passenger train service hauba yanaba war footing da thabak su paikhatli team asina hayeng khongsang train station da chatkani amadi karigumba masina mai paklabadi athuba matamda North East Frontier ge Lumding division ge passenger train service hauragani hairi. Imphal gi tongan ba mafamda chathaduna lakpa liangmai furup ki oiba liangmai market hayeng taramari suba numit oina singjamai wangma khetri laikai da leiba South East Youth Organization gi area da pangthok lagani haina liangmai Imphal Market Committee na thokpa chirol amana khanghalakli state asagi chingi district singda khundariba tongan ba furup singi akhanaba pot yonfam kaithel sing Imphal manungda hangdoktuna makoina puthokpa potlam sing asi miyamna leibagi khudongchaba ama piba tanatana pothok puthokliba amadi pot yoliba singi senthoksu hengat hanabagi pandamda pangthokpani amadi ching amadi tamgi marakta leinarekliba mari hena chesil hanabagi wakhalonda haukiba chahi kharadagi tongan ma mafam singda chingi furup singi akhanaba kaithel sing hangdoktuna lakli asigumba kaithel sing asida miyamna makoigi mathau taba potlam sing leiba laktuna tongan ba yelho furup ki pothok puthokliba lomi sing amadi pot yoliba singi pukning thogat piduna kanglup masel gi marakta hena mari fagat hannaba amadi punna chawkhat minnanaba hotnariba asida mateng pangbiyo hainasu phangdorakli loisilakpada maru oiba pau amuka hanna UPF na chatharakliba National Reconciliation Month 2026 ke saruk ama oina Manipur Valley ge district mangada chathagadaba two-wheelers rally ama palace compound ge lamyan basanglendagi lamthakre amadi security force na Senapati district ke Khabung Chingsang parengda chaurakna lam acre 12.9 muk tharamba popi pambi sing yanthatuna manghankre Pungja se pabagi oinadi ISCOM na sandokchaba Manipuri News matang astalojari makhataba pawgidamag ISCOM meeting kaduna libiyo